Imphal East District ki Kunung Mamangdagi hauraga Andro Parking Wangkai Kaithil Asangbi Kongba Kaithil Irilbung Kaithil Kanadri Dukan Kaisu Thonglonari Maikei domda Lambi su Kunung Mamangdagi hauraga Ngarian Sing Kapham Wangkem Pau Thingkri Amasum Haidokiba Mapham Singasu Lambi Thingri Loinana Ronglao Bida Angani Harkiba Loinana Misam Ahumsu Sian Kiba CRP na Kaptrokono Maruna Panduna Sigi Taudoki Makata Koina Nasisu Miyangi Akruko na Komboro to tell Sadami Kongzang Sangsili Atopa Tazane Weriba Paumana Saurana Numidang Wera Puntar Makaimuk Takiba Matamna Koki militant Sina Shnakatil Amuana Numai Kapsila Pahora Kreri Loinana Waki Toki the Waris and Akibiki Konjela Magaloina video Loina social media su Saitona Kravani Minusing Madigi Mium City Orisiagi Den Kanan District minusing Madigi Mium Secret Hana Police na Fondokri Police Officer of a Fondo Pigimatung ina Culturals Program Amagidamag Den Canal District Balimi Police Station Manungsan Laiba Patala Kunda Nahanumidang Waram Stis Habigi Tabuk Satring Tagdok to the Tokibne Hari Trong Lao Bigi Mi Hat Kimayuk the Hangang Kendra the Mailosang Sing Tonglunsin Bigi Kongzang Hokre Bisnupur District ki Trong Lao Bidi Koki militants na Bong Kapsinduna Tumduna Lady Angang Ani Hat Kivaduga Apo Pimamada Tamtina Suon Kip Tagdok to Gimatanga Sarkar Gimakei Gimiam the Penning I Oiva Kong Tangamata Lokata Vadigi Narang Laipam Kuno Amasum Ladi Yangbam Laikai High School Solon Sinduno Kongzang Sangsin Baukri Kongzang Aduga Mari Lainana Maira Pai Bising Adugi Maikei Digi Fongo Kibada Trong Lao Bimiat ki Justice Pangna Bahangang Kendra de Ladiva Mama Oibisingna Puna Taudang Laminasi Narang Ahan Boy na Kurai Ladi Yangbam High School Sangduna School Asigi Mahairu Amasum Ozasing Mapana Kautoklaba Matunda Mahailoi Sangasi Solon Sin Bigi Kongzang Sangsin Kibani Makatana Hangang Kendra de Ladiva Sarkar Gimasum Lana School Sing Yauna Ladiva Institution sings amasum sarkar ge loising sing solon sin bigi thong khongjang sangsilagani school ga mari leinaba singna su masa masana thong lon jeduna iho sida mapung phana sogat phiu trong law bi mihat ki asumba justice phangna ba mama oibi singna amata punsinduna apun bagi pangal sagat minasi aigi imungi isa isu sokte haiduna tumina laithokpagi matam aduna tri masida mama oibi singna sapsana thengna duna asiguma thagdok sing asi matung thoktana bo hona minasi maira lup sing asina thamliba thingba sing asi gi mayokta school amadi institution sing hanglam labadi maduro tholakpa apapate ki daita pumba masa masana pujagadabani haidi census operation gi matangda RGI sayol ohung gi matam thakri response laktrabadi high court petition file tawragani taragamari CSO Census Operation ki matang na taragamari CSO Kanglaipak Register General of India RGI da sayol ahung gi matam thadu na tungan ba point sing yawba representation ma thaki badu gi matam loisila kadawri karigomba RGI gi maikei digi piriba matam si gi manung na pakhum laktrabadi High Court petition file tawragani haina taragamari CSO Kanglaipak ki convener sant nahak pamna phongdokri ngarang kaisam pata leiba IPSA gi office ta pangthoki ba paw gi mifam amada Santa Nahakpam na wapam si Fondo Loduna Mahana Makata Nakibada, Meetei-kuki Trong Lao Bidatokiba Levaktiba Taudo Sigi Matungdagi, Census Kimatanga, how Kiba Irangasi Maikea Madasakri, Government Meetei-kuki Taudo Sigi Matanga, Topom Tokpa Tobangam Davadigi, Maikea Amarom the Oina Sakri. State Government su Ladiba Irangasi Matanga, Warol Tambagi Mota, Infrastructure gi Sakot Torang Lom that my own Sinduna lady. Government sakot thorang pekhat pada akaibeliti adubu lairibi issue sing asi yenglaga miyam bu thajaba mapi na bagi khongthang lokhataba si lebak thibani ngasi mag litana kuki sing na blockade chatharagani hadi haujik suma pamadru nomai kapa leptri su sampurus irang leptri handakta CM na senapati da satluba du da su santi purakna bo hona bani haina lawdi khongset adu isam samna kangpok pi pharuga satpani haina lawi April gi ahan ba sayul digi yung kok thiba horagani haina thaurang number du government na anau notice ama thoktuna August tha digi horagani haibadigi RGI da sayul ahung gi matam piduna lup taraga mari gi maike digi representation ama thakre representation adu da housing census tawrabadi demographic imbalance oigadaba lairiba court case singi contempt constitution singi article matungina fairness amadi arbitrariness sokadaba Fair representation si
ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯁꯤꯡꯗ ꯂꯩꯔꯔꯣꯏꯗꯕ ꯌꯥꯎꯅ ꯑꯥꯔꯇꯤꯀꯜ 1921 326 ꯑꯁꯤ ꯄꯜꯂꯤ꯫ ꯃꯁꯤꯗ ꯅꯠꯇꯅ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯗꯨꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯑꯅꯨꯞ ꯕꯟꯗꯥꯔꯤ ꯚꯔꯁꯦꯁ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ 2023 ꯀꯦꯁꯇ ꯔꯤꯐꯔꯦꯟꯁ ꯄꯤꯗꯨꯅ ꯃꯅꯤꯄꯨꯔꯗꯁꯨ ꯏꯪ 2023 ꯃꯤꯈꯜ ꯄꯥꯡꯊꯣꯛꯀꯅꯤ꯫ ꯐ꯭ꯔꯤ ꯑꯦꯟड ꯐꯤꯌꯔ ꯑꯣꯏꯕ ꯃꯤꯈꯜ ꯄꯥꯡꯊꯣꯛꯅꯕ NRC ꯑꯞꯗꯦꯠ ꯇꯧꯔꯕ ꯃꯇꯨꯡ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯁꯦꯟꯁꯁꯀꯤ ꯗꯇꯥꯗ ꯑꯁꯣꯏꯕ ꯑꯃ ꯆꯥꯎꯅ ꯂꯥꯛꯀꯅꯤ꯫ IDPꯁꯤꯡ ꯑꯁꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝꯗꯒꯤ ꯍꯥꯎꯁ ꯀꯥꯎꯟꯠ ꯇꯧꯔꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯤ꯫ MLA ꯈꯔꯅ मागी केंद्रꯗ ꯂꯩꯔꯤꯕ IDPꯁꯤꯡꯕꯨ मागी ꯚꯣꯇꯔ ꯑꯣꯏꯍꯟꯅꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯉꯤ꯫ ꯏꯪ 1939 ꯑꯃꯗꯤ ꯏꯪ 1939 ꯑꯁꯥꯝ ꯑꯃꯗꯤ ꯖꯝꯃꯨ ꯑꯦꯟड ꯀꯥꯁꯃꯤꯔꯗ ꯁꯦꯟꯁꯁ ꯌꯩꯊꯣꯛꯈꯤ꯫ ꯏꯪ 2019 ꯀꯣꯚꯤꯗꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯦꯟꯁꯁ ꯌꯩꯊꯣꯛꯄꯁꯨ ꯂꯩꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯇꯥ ꯑꯃꯁꯨꯡ ꯃꯥꯁꯇꯔ ꯗꯥꯏꯔꯦꯛꯇꯔꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯆꯌꯦꯠꯅꯕ ꯂꯩꯇꯅꯕꯒꯤꯗꯃꯛ ꯏꯪ 2019 ꯁꯦꯟꯁꯁ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯁꯔꯀꯨꯂꯔ ꯅꯝꯕꯔ 1ꯗ ꯁ꯭ꯇꯦꯠ ꯔꯦꯚꯤꯅ꯭ꯌꯨ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯑꯄꯨꯟꯕ ꯈꯨꯡꯒꯪꯒꯤ ꯃꯄꯨꯡ ꯐꯥꯕ ꯂꯤꯁ ꯂꯧꯗꯨꯅ ꯏꯪ 2019ꯒꯤ ꯁꯦꯟꯁꯁꯇ ꯂꯩꯈꯤꯕ ꯈꯨꯡꯒꯪꯒꯤ ꯂꯤꯁꯠꯀ ꯆꯥꯡꯗꯝꯅꯒꯗꯕꯅꯤ꯫ ꯈꯨꯡꯒꯪ ꯃꯁꯤꯡ ꯈꯣꯝꯒꯠꯄꯒꯤ ꯊꯕꯛ ꯑꯁꯤ ꯌꯦꯡꯁꯤꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯇꯔ ꯗꯥꯏꯔꯦꯛꯇꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯔꯤꯕ ꯏꯪ 2019 ꯁꯦꯟꯁꯁꯀꯤ ꯈꯨꯡꯒꯪꯒꯤ ꯂꯤꯁꯠꯀꯤ ꯀꯣꯄꯤꯁꯤꯡ ꯃꯔꯤ ꯂꯩꯅꯕ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯑꯣꯊꯣꯔꯤꯇꯤꯗ ꯏꯪ 2019ꯒꯤ ꯁꯦꯟꯁꯁꯀꯤ ꯑꯔꯩꯕ ꯁꯕ ꯗꯤꯁꯇ꯭ꯔꯤꯛ ꯂꯦꯚꯦꯜ ꯃꯦꯞꯀ ꯂꯣꯏꯅꯅ ꯆꯥꯡꯗꯝꯅꯒꯗꯕꯅꯤ꯫ ꯂꯤꯁꯠ ꯑꯁꯤꯗꯒꯤ ꯑꯍꯣꯡꯕ ꯂꯩꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯥꯔꯛ ꯇꯧꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯡꯂꯣꯟꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯄꯥꯡꯊꯣꯛꯇ꯭ꯔꯤꯕ꯭ꯔꯥ ꯈꯪꯗꯅ ꯍꯦꯡꯂꯦꯞ ꯑꯃꯗꯤ ꯁꯥꯏꯀꯣꯔꯠꯇ ꯌꯨꯝꯀꯣꯛ ꯑꯃꯗꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯧꯅꯕ ꯒꯚꯔꯟꯃꯦꯟꯠꯅ ꯑꯣꯔꯗꯔ ꯊꯣꯛꯄꯅꯤ꯫ ꯑꯣꯔꯗꯔ ꯑꯁꯤ ꯁ꯭ꯇꯦ ꯇꯧꯕ ꯉꯝꯅꯕ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯀꯟꯇꯦꯝꯁꯤꯡ ꯑꯗꯨ ꯊꯦꯡꯅꯕ ꯉꯝꯅꯕ ꯆꯞ ꯆꯥꯕ ꯏꯍꯧ ꯁꯪꯁꯤꯟꯕ ꯉꯝꯅꯕ RGIꯗ ꯔꯤꯄ꯭ꯔꯖꯦꯟꯇꯦꯁꯟ ꯑꯁꯤ ꯆꯌꯣꯜ 3ꯒꯤ ꯃꯇꯝ ꯄꯤꯗꯨꯅ ꯊꯥꯈꯤꯕꯅꯤ꯫ RGIꯗ ꯄꯤꯈꯤꯕ ꯃꯇꯝ ꯑꯗꯨ ꯂꯣꯏꯔꯛꯀꯗꯧꯔꯦ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯔꯦꯁꯄꯣꯟꯁ ꯑꯃꯠꯇ ꯂꯥꯛꯇ꯭ꯔꯕꯗꯤ ꯍꯥꯏ ꯀꯣꯔꯠꯇ ꯄꯤꯇꯤꯁꯟ ꯐꯥꯏꯜ ꯇꯧꯔꯒꯅꯤ꯫ ꯁꯦꯟꯁꯁꯀꯤ ꯃꯇꯥꯡꯗ ꯒꯚꯔꯟꯃꯦꯟꯠꯅ ꯆꯠꯊꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯌꯥꯕ ꯉꯝꯂꯣꯏꯁꯨ ꯍꯥꯏꯈꯤ꯫ ꯇꯣꯂꯣꯞ ꯍꯦꯟꯒꯠꯅꯕ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯕꯗ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯣꯜꯂꯛꯇꯨꯅ ꯅꯣꯏꯗꯥꯗ ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯈ꯭ꯔꯦ, ꯄꯨꯂꯤꯁꯀ ꯃꯨꯛꯅꯈ꯭ꯔꯦ꯫ ꯎꯠꯇꯔ ꯄ꯭ꯔꯗꯦꯁꯀꯤ ꯅꯣꯏꯗꯥ ꯑꯃꯁꯨꯡ ꯒ꯭ꯔꯦꯇꯔ ꯅꯣꯏꯗꯥꯗ ꯇꯣꯉꯥꯟꯕ ꯀꯝꯄꯅꯤꯁꯤꯡꯒꯤ ꯋꯥꯀꯔꯁꯤꯡꯅ ꯃꯈꯣꯏꯒꯤ ꯇꯣꯂꯣꯞ ꯍꯦꯟꯒꯠꯂꯨ ꯍꯥꯏꯕꯒꯤ ꯗꯤꯃꯥꯟꯗ ꯄ꯭ꯔꯣꯇꯦꯁꯠ ꯆꯠꯊꯈꯤꯕꯗꯨ ꯍꯤꯡꯁꯥꯒꯤ ꯊꯧꯗꯣꯛ ꯑꯣꯜꯂꯛꯇꯨꯅ ꯄꯣꯠꯆꯩ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯗ ꯅꯠꯇꯅ ꯒꯥꯔꯤ ꯀꯌꯥ ꯃꯩ ꯊꯥꯕ, ꯅꯨꯡꯅ ꯊꯥꯖꯤꯟꯕ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯑꯦꯔꯤꯌꯥ ꯑꯗꯨꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯄꯣꯠꯆꯩ ꯍꯨꯔꯥꯟꯕꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯨꯅ ꯄꯨꯂꯤꯁꯀ ꯃꯨꯛꯅꯈ꯭ꯔꯦ꯫ ꯉꯔꯥꯡꯒꯤ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨꯒ ꯃꯥꯟꯅꯕ ꯑꯃꯁꯨꯡ ꯊꯥ ꯑꯁꯤꯒꯤ 2ꯗ ꯍꯔꯤꯌꯥꯅꯥ ꯁ꯭ꯇꯦꯠꯀꯤ ꯃꯣꯅꯦꯁꯔꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ, ꯃꯗꯨꯒꯤ ꯃꯅꯤꯜ ꯅꯣꯏꯗꯥꯗꯁꯨ ꯌꯧꯔꯛꯈꯤꯕꯅꯤ꯫ ꯐꯤꯚꯝ ꯑꯗꯨ ꯍꯥꯟꯅ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯣꯇꯦꯁꯠ ꯑꯃ ꯑꯣꯏꯔꯝꯕꯗꯒꯤ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯊꯕꯛ ꯑꯣꯟꯊꯣꯔꯛꯄꯗꯒꯤ ꯅꯣꯏꯗꯥꯒꯤ ꯐꯦꯖ 2ꯗ ꯁꯤꯟꯃꯤꯁꯤꯡꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯂꯨ ꯍꯥꯏꯅ ꯇꯛꯁꯤꯜꯂꯤꯉꯩꯗ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯕ ꯒꯥꯔꯤ ꯀꯌꯥ ꯑꯃꯗꯤ ꯄꯣꯠꯆꯩꯁꯤꯡ ꯃꯩ ꯊꯥꯕ ꯍꯧꯔꯛꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨ ꯂꯥꯛꯁꯤꯟꯅꯅꯕ ꯃꯁꯤꯡ ꯌꯥꯝꯂꯕ ꯄꯨꯂꯤꯁꯀꯤ ꯐꯣꯔꯁ ꯆꯪꯁꯤꯟꯈꯤ꯫ ꯁꯤꯟꯃꯤ ꯂꯤꯁꯤꯡ ꯀꯌꯥꯅ ꯅꯣꯏꯗꯥ ꯐꯦꯖ 2ꯒꯤ ꯂꯝꯕꯦꯜꯁꯤꯡ ꯑꯗꯨ ꯄꯨꯝꯊꯍꯟꯈꯤ, ꯃꯗꯨꯅ ꯂꯣ ꯑꯦꯟড ꯑꯣꯔꯗꯔꯒꯤ ꯐꯤꯚꯝꯗꯁꯨ ꯑꯆꯧꯕ ꯁꯤꯡꯅꯕ ꯑꯃ ꯑꯣꯏꯔꯛꯈꯤ ꯍꯥꯏꯔꯤ꯫ ꯐꯦꯖ 2ꯒꯤ ꯏꯔꯥꯡ ꯑꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯔꯛꯈꯤꯗꯨꯅ ꯁꯦꯛꯇꯔ 34ꯗ ꯂꯩꯕ ꯃꯥꯗꯔꯁꯟ ꯀꯝꯄꯅꯤ ꯂꯣꯏꯅꯅ ꯁꯦꯛꯇꯔ 60ꯗ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯤꯕ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯄꯣꯠꯆꯩ ꯊꯨꯒꯥꯏꯕ, ꯅꯨꯡꯅ ꯊꯥꯕ ꯑꯃꯗꯤ ꯒꯥꯔꯤ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯍꯦꯟꯒꯠꯂꯛꯈꯤꯕꯅꯤ꯫ ꯅꯣꯏꯗꯥꯒꯤ ꯁꯦꯛꯇꯔ 15ꯒꯤ ꯃꯃꯥꯡꯗ ꯂꯩꯕ ꯏꯟꯗꯤꯌꯟ ꯑꯣꯏꯜ ꯕꯤꯜꯗꯤꯡꯗꯁꯨ ꯗꯦꯃꯣꯟꯁꯇ꯭ꯔꯦꯇꯔ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯏꯔꯥꯡ ꯌꯥꯎꯈꯤ ꯍꯥꯏꯔꯤ꯫ ꯁꯦꯛꯇꯔ 60, 57, 63, 64, 65 ꯑꯃꯁꯨꯡ 59ꯗꯁꯨ ꯄ꯭ꯔꯣꯇꯦꯁꯠ ꯑꯗꯨ ꯁꯟꯗꯣꯔꯛꯈꯤ꯫ ꯋꯥꯀꯔꯁꯤꯡ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯧꯖꯤꯛ ꯑꯣꯏꯔꯛꯂꯤꯕ ꯄꯣꯠꯆꯩꯒꯤ ꯃꯃꯜ ꯍꯦꯟꯒꯠꯂꯛꯄ ꯑꯃꯗꯤ ꯂꯩꯕꯒꯤ ꯃꯃꯜꯁꯨ ꯋꯥꯡꯈꯠꯂꯛꯄ ꯑꯗꯨꯗ ꯀꯝꯄꯅꯤꯁꯤꯡꯅ ꯇꯣꯂꯣꯞ ꯍꯦꯟꯒꯠꯄꯒꯤ ꯅꯃꯥꯗ ꯃꯈꯣꯏꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯗꯨꯅ ꯊꯝꯖꯤꯜꯂꯦ꯫ ꯆꯍꯤ ꯀꯌꯥꯗꯒꯤ ꯊꯕꯛ ꯇꯧꯔꯛꯄ ꯂꯨꯄꯥ 10,000ꯗꯒꯤ 12,200ꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯔꯤ꯫ ꯃꯇꯝ ꯍꯦꯟꯅ ꯊꯕꯛ ꯇꯧꯔꯕꯁꯨ 13,300ꯗꯒꯤ ꯂꯥꯟꯊꯣꯛꯄ ꯁꯨꯡꯉꯝ ꯉꯝꯗꯅ ꯂꯩꯔꯤ꯫ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 10,000ꯗꯒꯤ 15,000 ꯐꯥꯎꯕ ꯇꯣꯂꯣꯞ ꯑꯣꯏꯍꯜꯂꯨ, ꯂꯣꯏꯅꯅ ꯑꯣꯚꯔꯇꯥꯏꯝꯒꯤ ꯃꯃꯜꯁꯨ ꯁꯔꯨꯛ 2 ꯍꯦꯟꯒꯠꯂꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ꯫